Separate administration taliba kuki MLA taragi mathakta matik saba sairak piyu haina imagi mairagi thongmisingna assembly da thomjinkhre Manipurgi apunba saktam thugairaga kuki singi oiba separate administration ama semnaba akanba khongjang changsilliba kuki MLA taragi mathakta matik saba sairak piyu haina imagi mairagi maikidagi Manipur Legislative Assembly gi speaker da aiba wakat serol pisin ki badugi paukhum amata ngasi phauba pidana leiba sisu yaningdaba phongdoktuna ngasi imagi mairagi masing yamlaba thongmisingna Manipur Assembly gi gate mamangda speaker unagi haiduna khongjang changsinkhre adumakpu Manipur Legislative Assembly gi speaker TH Saitavarta unaba phangkhidrai ngasi changsinkiba khongjang aduga mari lainana imagi mairagi convener KH Sujata na hai kuki gi MLA tarana vote karaba matungde MLA oibagi wasak lawba matamda sakibu wasak adu makhoi masa masana thugaiduna Manipur dagi separate administration tanduna Manipur maset tana thugaina bohonaraba faubada makhoi da pifam thokpa ain gi oiba matik saba sairak pidana lairiba si karigino kuki MLA tarana lingjel manabagum lemhauriba MLA minister yangkhai ase amatoina punsinduna Assembly session famduna Manipur kanaba wareba ma lawbiyu haiba yadriba si karigino moreda lairiba central forcing da kuki nupisingna masasokna induna talaba faubada wahi amata haidriba se makoigi kuki MLA tarana full support awi haina proof piraba faubada karigi khangsinadana lairibano haikhe mahakna makhatana phongdokibada aikoigi chingkhong singyada khul ngaktuna yeknaba singa lanthengnarакpa matamda mayong yariba khul ngakpa kaya yamna yeknabagi makhuta sihangadoribano mama oibi kaya macha kainabagi mitki pirang haujik kangdre oiriba phibam asida Manipur leingakna lamdamsida lukhrabi kaya yamna masing hengalangadoribano haina hangbaga loinana kanglada maitai MLA sing puna wasakhibadugi kari paukhum pigadori hainasu Manipur leingaki mafamda wahang kaya su hangkhe